Hai mayam ngасꯤꯗꯤ nga ꯀꯧꯇꯥ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯇꯧꯔꯦ ꯉꯥ ꯀꯧꯇꯥ ꯁꯤ ꯉꯥ ꯀꯧꯇꯥꯅꯤꯁꯦ ꯉꯥ ꯀꯧꯇꯥꯒꯤ ꯃꯇꯨꯝꯁꯤ ꯌꯥꯝ ꯐꯖꯩ ꯊꯥꯎꯁꯨ ꯌꯥꯝꯅ ꯉꯥꯁꯦ ꯑꯗꯨꯒ ꯁꯤꯅ ꯄꯦꯔꯨꯛ ꯀꯥꯡꯁꯨꯅꯦ ꯄꯦꯔꯨꯛꯁꯦ ꯌꯥꯝ ꯍꯥꯎꯅꯤ ꯉꯥ ꯀꯧꯇꯥꯒ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯉасꯤꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯄꯤꯁꯀꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯉꯥ ꯀꯧꯇꯥꯒꯤ ꯃꯇꯨꯝꯗ ꯌꯦꯡꯉꯣ ꯈꯨꯆꯥꯎ ꯌꯦꯡꯉꯣ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦ ꯉꯥꯁꯦ ꯃꯔꯨꯒ ꯌꯥꯎꯕ ꯅꯠꯇꯦꯗ ꯈꯨꯍꯥꯎ ꯑꯃ ꯍꯟꯗꯛꯁꯤꯗ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯣꯡꯒꯗꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯇꯨꯝꯅꯔꯦ ꯉꯥꯏ ꯉꯥ ꯉꯥꯛꯇꯅꯦ ꯊꯥꯎ ꯌꯥꯝ ꯌꯥꯎꯋꯦ hào em nào thấm thấm nào lúc không chỉ dẫn màu á chỉ là màu nào phải đi gom lên tham nhá ngã cốc sả sẽ pa mun cho bây giờ 그죠? Em hỏi
ꯊꯥꯎꯁꯤꯁꯨ ꯂꯣꯏ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯆꯞ ꯆꯥꯔꯦ Matungga yam caw ha. Si sabe, si tuna. Cái tùng cái tấm tầm cái đặt rồi. Tôi cho một tuần này. Mấy anh đừng xí video like, subscribe, share tàu của chú cậu bị đăng ngân. Bye bye.